Lakhipur Online Putoksaba Agas ki tang tarataret Ningthauka Numit ki Khomjinba Pao tabirasi Ahanbada Maruoiba Pao Borkhola Manipuri High School dasu Marfu Suba Ningtam Numit Pangthokre School asina SSLC Porikhada chama mai paklakpada Oja Singbusu ikai khumnakre Oja Yumnam Nadia Chan Gilana Thoramda Lup Kayana Khamnung Paudam Pikre Tripura da World Mitei Council na tongan ba lam singda makok thong namai paklaba singda ikai khumnakre Jiribam da ningtam numit ki thoram mai pangna pangthokre IDP singda makhata na mateng pangkhigani haina Deputy Commissioner na phongdokre Laibak asigi Pradhan Mantri oiramba Atal Bihari Vajpayee leikidabagi nongga kumon thoramda ikai khumnaba utkre NTA na English Commerce amasung Sociology gi UGC NET June 2019 ki porikha cancel tawkre amasung Varanasi Airport ta security check tawringai da khanghodan nongmai kapthorokpada staff ani sokle Haujik mapungoi pau tabirase Borkhola Manipuri High School dasu Marfu Suba Ningtam Numit ki thoram chinglemna pangthokre Jati gi machu ahum gi firal chingkhalaba matung school asigi mahiroi singna nat ki jagoi isai na chingba khudol tamduna miyam gi pungning chingsinki Manipuri Sahitya Parishad Assam Borkhola branch ki president Laren Mayum Brajamanina mayai tangma loduna pangthoki ba thoram asida Sesri GP gi president Probita Singha Manipuri Sahitya Parishad Assam Borkhola branch ki advisor Gunadhar Singha Vice President Renu Bala Singha School asigi headmaster Salam Thaungamba SMC gi VP Nalini Singha amadi social worker KH Dijomani na chingba miyoi singna phamba ki leiteng moiki Thauramasi Manipuri Sahitya Parishad Assam Borkhola branch ki general secretary Sarangthem Brajakumar na conduct tobiki Thauramda school asigi headmaster Salam Thaungambana school asida tamliba masing liglapa mahiroi sing amadi subject kaya gi oja sing wasilakpa satra watpana oja hapa yadaba amasung lenga ki guideline kaya mahakna paudam laduna piendaba wafam kaya phongdokhi Manipuri Sahitya Parishad Assam Borkhola branch ki advisor Oja Gunadhorna mahiroi masing likna tamjarabasu SSLC porikhada school asina chama mai pakpa porakhi bagidamak mahakna thagatpa phongdokhi dais te lengsin khiba kudingmakna mahiroi singda afaba pukta kya bibikhi thoramasigi khwaidagi maruiba sarukama oina haukiba SSLC exam da school asidagi Manipuri medium gi mahiroi taret na porikha thakibada makoi taret makna first division da mai paktuna school asigi amasung khunai asigi mingchat porakpagi damak thagatpa amadi pungning thogatpa oina amadi school asigi mahiroi singbu kadai da soiki gadage haina senaduna mingchat asi porakpada thoidokpa thodang laukiba oja khudingmakpu Manipuri Sahitya Parishad Assam Borkhola branch ki thoburoi singna lengyan fiyanduna ikai khumnaba galoina na pungning thogatki asiga tamiba ngang singna phajana pass to rokase asi punai asigi jamna nungaiba perform mani aina akoigi program se sinbai tamakta ahangada jamang jona na sitya kalamani adumbu egi sage su khatam problem khara lagi bana program se dum matam charo jeng pada ngasigi program ngasigi diasna kwaidagi matam charo oibara aina ekoi headmaster galena na tana raga khasi bai se program se sinjaga sabati IIT Kenoda Guwahati da moi IIT lai science museum lai science planetarium lai madui du puraga phom da madui da koi kanam chat pang moi lai kino du ki gate to pass ko da entry pass ko koi chungna exam ticket culture se just moi ada gate pass mo mato tai they are especially meant for the students who are good in studies moi menti oi ba kampu do sige chali ko tip luga moi goina na du changaga madu ki phom ting du ji ga la toi to sukchana bhaja ba sarkar ki scheme me am su lai kai kino ja ga ko motivate oi na ba gi like that is na thoi jaw na ba to class 9 tam ni ba ngang sing ga koi su lagi sahi kuding chali mamang sahi dasi jagi andak se sakani class 10 dagi rajesh sakani ado minti selection da class 9 dagi na santaji sakani do asi sing sarkar na pire facility sing angang natai se like thoi jaw na ba ni koi bhai de weakness ai bo koi gi masing lik pasin
तो मसिंग लिपसिना अखोगी स्कूल की सरकार की फांड की करीगुंबा चौबा बाजेट अमा काई थादर अखोई स्कूल से डेवलप तौबगी अखोई फंगे मसिगी दमकता यामना सिगी डिपेंड दबा अवारबा सॉर्टफॉल मतमरो उतर लेनी दो अतैदी करी हाई ngasi इंडिपेंडेंस डे नि नुआइबन मिसे मयाम लाक्टिबा अखोगी स्कूल जी का तौरिबा प्रोग्राम पिक सु पिक ना दोदी कहीं से कोई सिल्लांग से महों चादरगसु मयाम पुनः सिंगल लाखमिना सरुक जामिना प्रोग्राम से सक्सेसफुल होइन बगी दमकता थैंक यू सो मच एवरीवन शेयर Oza Yumnam Nadia Chan Gilana Thoromda Lup Kayana Kamnung Paudam Pikre Ngarang Agus ki tang tara taruk da pangtok ki balana thoromaduda tongan balup Kayana Laiki Drapa Oza Yumnam Nadia Chan Hinglingai da Samas ki Yaipanana Bahona Biramba Kaya Dubu Nahona Naning Singduna Laiki Drapa ki Tawaina Mapugi Laikolda Nunga Yaifana Lairuna Bagitamak Lup Sing Amadi Mahakati Nazaramba Maruk Mapang Kayana Thoni Zake Kamnung Paudam Piki Balup Sing Adugi Manungda Manipuri Sahitya Parisara Assam Central Committee, Manipuri Sahitya Parisara Assam Lakhipur District Committee, Singirbon Development Association, Sipahi Mutiny Memorial Protection Committee Wangkem Lekai Binakandi, Mitei Bukailup Lakhipur, Athobaning Singlup Lakhipur, Manipuri Literary Society Koroi Kandi, All Assam Manipuri Students Union Lakhipur District Committee Asinuchingbani. Nandi Maitei Assam Thomini Nangi mining siso mo momon nopa mong harawa thang kiba phongthang momon minok kalena chokta bale kana kari da soi ki gadege hajuna Manipuri Sahitya Parishad Assam Lakhipur ki Jila Committee ki President Ubiram Natana Matamda Lobiram Thodang Loinana Parishad ki Thawai Kayada Sarup ja kiba kayadu kamon dana ngasisu ningsing de ekhoi thamuida Ojai bungo Yumnam Nadia Chan Manipuri Sahitya Chunai gi Jaifanabgi nama matam naiba khibik takan na hona biramba awa ana thidena kato khiba miyam na thoido khenuna nuksina sona jaba Oja Yumnam Nadia Chani Oja na tobiramba mabalyam laba khudol sing mahiroi singi khunai sigi lekai sigi lebak sigi mutnai dana lehore song thorakle mitmang singda amamang ta oina nangna matam khudingda aikoi gi irakta leiduna khunai asigi thabak damak chokthaba leitaba chena chongjarambadu ngasidi nangi sintha loiraduna asibigi lai ojabu leirang leinam oina thambiu ko nanapta matam chuppagi oina kuramjari ngasidi nang bu khurum dana kana bu khurum gani nangi lana thoram numit sida chingu laida punemjari aikoi gi ojabudi mongbanaran jaida nungaina nuksina thambiu Taibang pan asida sangai ba lusing wa ma obiramba sikna lejaran numagi damakta yaibirel sidawa mahaki khuyada kubang sangjau taralonana anna hanna punemjari tilu khoyum asiba ojagi thawai leidam oina thambiu nangi naramda nuksina kuramjari tingu khoyum asiba uksel sengba kathokpa khunai thaudangda nihanadaba amadi choksaba leitina gun kayana leiteng lebauja asina tamlamba khudol sing tungi mihol singna tamjingai oina lehoragani Oja Nadia Chan Piklingai Matamdagi Hona Kunagi Chokot Horong Kayada Saruk Yaduna Lakpatana Tana Kunagi Chokot Horongi Matang the Su Look Kayada Tobuduna Pangturamba Ojani World Mitei Council Tripura Stadium Dina Makok Thongna Mai Paklaba Manipuri Mahiroi Sing amasung tongan balam singda Mai Paklaba Singbo Ikai Kumnabagi Thormama Sukante Academy Auditorium Tripura Dangarang Pangtokre Thoramda Mitunglen Oina Yelam Birjit Ikai Kamnajaba Mitung Oina Retired Colonel G. Gokul Chandra amasung Akhanaba Mitung Oina Social Activist Mayengba Mrinal Kanti Amadi
Manipuri Sahitya Parishad Tripura की प्रेसिडेंट एल बीर मंगोलना दाइस की लेतेंग ओइखे WMC Tripura State Unit की प्रेसिडेंट हाउकुम बंकिमना मयाई तंगबल लौदना पांगथोके बथौरम मदुदा मिथुंगलन यलाम बिरजितना लुचिंगदुना मैरा चोकतना थौरम हौदोखे मतुंगदा थौरम मदुदा तीन की बमियाम पुमनमकना जातिगी इसै सक्तुना इकाई खुमनखे प्रेसिडेंट H बंकिमना तरामनौपगी वारोल पीरदुना हाय त्रिपुरा द WMC यूनिट लिंखटपगी मसिना अहुमसुब थौरमने हायरदुना हौगलक्लिबा माहिरोई सिंग अमसुंग तोंगान तोंगान बलमदा हैथोई सिंग थोइरबा सिंगबु पुगनिंग थौगटपगा लोइनना अवाना तारबा सिंगबुसु यूनिट असिना मतेंग पांगली हाइना महागना पनखे त्रिपुरा द लेरिबा मितेगी लुपसिंग अमत ओइना थबक तौहनिंगबगी अपामा फोंदोखे थौरमगी मनुंग चन्ना तोंगान तोंगान बलमदा माइ पागलबा मियोइ सिंगदा मना मथम पीदुना इकाई खुमनखे खेत्रीमय मिरुहिनी दा लाइफ टाइम अचीवमेंट अवार्ड अधिकारी मयम रंजित शर्मा दा कल्चरल एक्सेलेंस अवार्ड KH अनिमा सिंह दा कल्चरल एक्सेलेंस अवार्ड मुतुम गौरनिताई अखाम रिसब अमसुंग कानुश्री सिंह दा रिकॉग्निशन पीखे मसिगी मतुंगदा क्लास 10 अमसुंग क्लास 12 ता परसेंटेज वांगना माइ पागलखरबा माहिरोई सिंगदा लेंग्यान फी अमसुंग सेलगी मना पीदुना इकाई खुमनखे थौरमदा वांगांगलदुना रिटायर्ड कर्नल गोकुल तेनसुबमना हौगलग्लिबा माहिरोई सिंगबु पुगनिंग थौगटपासी यामनमक मरुओइ हायरदुना थौरम असिगिदमक WMC Tripura Unit Pumagna Amukana Tagatke Rajiv Gandhi Mantanda Sports Minister Oramba Hairmika Harami Pirojan Das Munchimanka Harami Chutto Pahari Raja Manipur Sportsman তৈরি করার কারখানা আইডি ফ্যাক্টরি মিয়ামা সনাদনা দাইতে আম হাইরামে না আখোই যে सनाब फरे जगोई सा फरे असीदा तौना लेरगदी जारोय हिंग तारबदी मरुएब पोती पॉलिटिक्स अखोई पावर सिस्टम दरकारनी पॉलिटिक्स का अदे अखोई फाइनेंशियल असी पाइबा जाय असी लेत्रगदी करी सुकाना दे अखोई सनाना के दोनी डॉक्टर सु ओरसुनो इंजीनियर अफबो ओरसुनो अखोई चतुई दो माइगी पॉलिटिकल पावर पाइबा अचौब डॉक्टर तो IAS की डायरेक्टर होइदिबा सेक्रेटरी होइदिबा IAS ने होइदिबनि मोइन पुदोरिनि अदुना अखोइ सि पाइबा चंगमदे मणिपुर मतमद डॉक्टर इंजीनियर की तम तानरमी हुजि IAS होइनबगी तानरे हुजि तेगुदि District Administration Jiribam na Sinduna Marfu Subaning Tam Numit ki Thauram Jiribam Higher Secondary School ki Sanabungda Jiribam ki Deputy Commissioner Arbin Hanglem IAS na Jati ki Piral Chingkatuna Mai Pakna Pangthokre Thauram da Wangang Laduna DC Arbin Hanglem na Hai Lenga ki Pau Matungina Jiribam ki Madhupur Lamtai Kuno Kalinogor Rani Veng Mission Compound Babu Paramasung Jarul Popi da Tongan ba scheme singi makada Yumsa Masakre Jiribam District asida lairiba IDP singi angamba mateng pangkhigani amasung makoibu mahusagi punsida hanjinana bakanna honari haina mahangna makata na phongdokhe loinana police CRPF AR IRB amadi security force singna Jiribambu santi leheliba sigidama mahangna thagatpa phongdokhe Thauramda sarugya kiba contingent sing loop sing amadi official singda appreciation certificate amasung selgi mana sing yenthokki haina Jiri News Network ki pawasida makatarakle Islam Majumdar MFH Workers Contingent Commander Saikum Ranjana and Placard Bearer Moirangtem Manjuri Devi. Marfu Suba Ningtam Numit ki Thauram August ki Tara Mangada
Armed Forces Ex-Servicemen Welfare Association Kamrangana Jinglimna Pangthokre Ayuki Thoramda Association Asigi President Kulajit Singhana Jati gi machu ahum gi phiral chingkatuna thoram hudokhi thoram adu gi sarukam oina numida sega marilenana association asigi chahi asigi manungda pangthokadaba tongan ba chakot thorangi matangda warep kya sulauki haina lubasina makhatarakli Ngarang Barak Tampak ki jila ahumdasu leibak asigi hanagi Pradhan Mantri Atul Bihari Vajpayee laikhidabagi kumon thoramda luchingba sibu ikai khomna botkre Silchar Rongpur gi 0 point ta leiba Atul Bihari Vajpayee gi mitamda haikat lekat tamduna ikai khomna kre thoramda Rajya ki Food Public Distribution and Consumer Affairs ki Mantri Kausik Rai Rajya Sabha ki MP Kanat Purkaista amasung Kasar Jila BJP ki luchingba sing amadi atai maru oiba miyoi kya na saruk jakhe National Testing Agency NTA na UGC Net June lisingani ga kuntaruki English Commerce amasung Sociology subject ahum asigi parikha cancel tawkhre Agency asina parikha asigi anoba matam athuba matam da lakthoklagani haire parikha asigi question paper singda achauba asoiba thengnabadagi NTA na subject ahum asigi parikha du cancel tawduna amukana pangthokna bagi warep lokhibani question paper sing aduda lairik amasung scholar singi ming soiba translation tawbagi asoiba grammar gi asoiba amasung hana lakraba question kaya ama amukana hanjin thengnabadagi subject ahum asigi cancel tawkibani haire Varanasi gi Lal Bahadur Shastri International Airport ngarang nongmaijing numit ki ayuki pung 8:30 tapa matamda passenger amagi license pistol amadagi khanghaudana kapthoraki banongmai maruna asoka pannangkhre thodok asida airport ki cargo amasung security ki staff ani asoka pannangkhi Air India Express flight ta Mumbai chatnabagi lakhiba Azamgarh gi chahi 55 suraba passenger aduna mahaki license pistol adu security da puthokna udlingeda thodok asi thokkibani Airport Authority na passenger adubu phajinduna thamkre masu mahaki mathakta aingi mantungina FIR ama pisingkre asopa staff animak laingnana bagi tamak pukre masung makhoi gi pibam thodokna kiningai oidre haire passenger aduna mahaki nongmai aduda nongmai maru yaudre haina security gi mafamda unnana bahonaki adubu mahakna magazine adu lokthokraba matung chamber da nongmai maru lehuba adu mahakna khangaudabana nongmai adu load tawdre maru yaudre haina unnana ba mahakna trigger adu khatlubada chamber da lehuba maru aduna kapthorokpada thomi ani adugi makhong amasung makuta pankibani haire khangan jaba ma Dr. Mamoni Raisum Gosami ki punsiwari de yumpam oiba iba loisin kidraba punsiwari amasung punsiwari ki anobalamai haina Manipuri lolda handoktuna fongle malem da maming lerabi thauna phabi aibi asina yum panbagi chahi amatang pharakpada lukra oihoraduna phangkiba thamoi ge chaina khol kayabu ikaiba akiba mati arotpa mata thamdana ikiba mahaki punsiwari simbu aibi anita ningombamna Manipuri da handoktuna fongle Sahitya Academy Translation Award Manipur State Kala Academy Translation Award amasung Manipuri Sahitya Parisar Assam Tripura amasung Manipur gi Sahitya Sangstha kayana Translation Award pikraba larika sibu phangbining basingna KH Beauty ningombam gi mobile number 9972567206 number asida pau phobinaba khanghanjari aduga anita ningombam gi atopa larik sing chingna aigi panthau tamna aigi palem mina mi gi damak Nilakanthi Braja Akasi Ganga Pamjade amasung Dur Digontot na singba larik singsu leiri Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maroiba pau amukhana Borkhola Manipuri High School dasu marfu suba ningtam numit pangthokre school asina SSLC parikha da chama mai paklakpada oja singbusu ikai khumnakre oja yumnam nadia chan gilana thoramda lup kayana khamnung paudam pikre Tripura da World Mitei Council na tongan ba lam singda makok thongna mai paklaba singda ikai khumnakre
Jiribamda ningtam numit ki thoram mai pangna pangthokre IDP singda makhata na mateng pangkhigani haina Deputy Commissioner phongdokre. Laibak asigi Pradhan Mantri oiramba Atal Bihari Vajpayee leikidabagi nongga kumon thoramda ikai kumnaba utkre. NTA na English Commerce amasung Sociology gi UGC Net June 2023 ki parikha cancel tawkre amasung Varanasi Airport ta security check tawringai da khanghaudan nongmai kapthorokpada staff ani sokle. Lakhipur Online YouTube channel gi paw sandok chaba ngasigi oinadi matang asidaloi jare.